मरोइबा पाउ मसागी चही मरीफु मंगारोम सुरबा अहल अमा लैकाईगी मंगदा मसा मतोमता मई थादुना सिजख्रे वकत मिफम चथखिबगा लोइनना प्राइम मिनिस्टर यूनियन होम मिनिस्टर अमदी असम राइफल्स के मितम संग मई थाख्रे बंकर ngakpa kuki khulai pai bamioi amana kapthorakpada nongmai maruna panbada atopa kuki ama sokuna leimakhongi military hospital da leikanakre gari amada pochai sang puduna lakpa komfur ki mioi ahung club amadi maira paiwi singna tekta kaidana thadokre Thawbal amasung Kaksil district ki oina ahanbagi oina 44 ITD local da yum chani sabagi thabak haukhre Kuki khutlai paiba singna nongmai chingdol da phana bahot naramba Moria da leiba Manipur Police Commando gi personnel ani sining kite hi haure State aside President rule lagrabaswa ikhoi gi chapsaba thona lingzen uthokuna Manipur kanminanaba mathau tai haina TF Brindana haikre Hawaksaw ikai awang laikai da kuki khulai paiba singna kapsin lakiba pokhai driba bom ama expert ki kangbuna asoyangam yawdana pokhai hankre Mami TV News mityang tabiriba singbo taram nok jari pau sandok na pijare hek tabada yamna ngakpa amadi tuzungningai oiba thodok amada masagi chahi mariku mangarom suraba mioi ama masana leiriba laikai adugi crematorium manungda masa matomta mai thajarambadagi laikan nabang ngamdana laikidre Thaudo asing ase ayuk pung 8 rom taba matamda Singjamai Police Station ki manung chanba Konjeng laikai club kaithel manakta leibak laikai gi crematorium amada thokibani Masa matomta mai thaduna sijekraba ahal adugi maming irengba manidon kawi Konjeng laikai club kaithel dagini mahak laikai adugi crematorium manungda changlaga masa matomta mai thajaraba matung laurakpa tabadagi manak nakbada leiba miyoi singchang sinduna yengba matamda Masada mai saklaga leiramba thengnabadagi khudakta Rims Hospital da pukhatuna laikannake adubu ngase ayuk pung 13 helakpada laikannaba ngamdana laikhidabani hairi Kari maronggi damak masa matomta mai thaduna sijariba no haiba chapsaba khangba ngamdre Singna nongmai chingdo da phana bahot naramba Moria da leiba Manipur Police Commando gi personnel ani staining chita hinghaure Moria da curfew tension kre BSF CRPF amadi Moria Assam Rifles na Moria da leiba police amadi commando sing mapal thokhan kidre hiram asida Mami TV gi paudam ama Uripo asom laikai dagi saikom subon gi mihat yaning de Manipur dagi Assam Rifles khudakta lautho o haibagi dapi tauduna ngasi naurem thong maikai gi tongan ba mafam anida maikai adongi maira paibi singna wakat mifam chathakibaga loinana Bharat ki Prime Minister Union Home Minister amadi Assam Rifles ki mitam sing mai thakre ngasi nongthel pung amarom taba matamdagi naurem thong khulem laikai amadi laistram leirakta maira paibi singna wakat mifam chatharaba matung pendaba kholau sing laubaga loinana nongthel pung ani rom tarakpa matamda Bharat ki Prime Minister Union Home Minister amadi
Assam Rifles ki mitam sing mai tha khibani khongjang adu da saruk ya khibi maira paibi singna subongi Assam Rifles na nongmai na kaptuna hat khibani AR gi thawong adu yaning de maram aduna lamdam asidagi athoba matamda AR lauthok kadabani haiba yauna wafam kaya phongdoki Central government की मथक्ता कोई प्रजांगा अनब थम्बी बगी महुता प्रजा में हम हाथ नरबगी लालों के सेंटर न सिंधरक बगी मो ngasi bu yengchen bi lai piri ba si mayok ta khoi na ngasi mifam masi phamje bani aduga saikon sajit hai ba nga ngase sarkar na yengchen bi bangam derba ngak bi bangam derba mama ma pai khoi bu ngak bi na bagi damak ta khun ngak pa sakhi bani adubu asam rai phalgen nongmai maru na man mong ta ha laga ngasi akoi mama bi akoi da asi ba hakchang oina pibire masigi asigu ma thong ngasi lep tar chathar ko maram na akoi mama oi bising ngasi tomin na lai thoroi akoi gi khang mangam bagi pangal lo silak na akoi gi mathak ta sam rai phalasi lautok tri ba wa khong phang ma hong na akoi lanjang kya changchen lagani Manipur ki chief minister State aside President rule laglabasu aikhoi gi chapsaba thona lingjen uthokna Manipur kanminaba mathautai President rule bo aikhoi na kibagi mathauta de thona phana thengnamin na se haina TS Brindana haikre thaudo asigi matangda khanaba paudam ama Manipur hojik thokli balana si kanglop ani gi makta thokpana ti Manipur bu thugaiba pamba narco terrorist sing amadi maitain lusingba Manipur bu nungsijaba kanglop singa thengnaba lan amani narco terrorist sing asida kana kana yori bagi ekhoi yengnaba kanano haibdo ekhoi khangdominaba mathau tai masida lamdam asigi vote ka ba ka daba politician kaya lusingba kaya sinjau paiba kaya khulai paiba kaya amadi imung pubang ngamnaba honabada nomagi khara fanglabadi khanduna pot yon thok yon sin toriba lairaba kaya yori haina TS Brindana Haikri Wafama Singarang Ekhoi Pulasi Haiba campaign gi saruk amoina ki home media enterprises na sinduna khangobok mayai lekai da leiba lailam thokfam community hall phang thokhiba miyam gi mifam da wang duna haikibani mahana haiki numir humfu tare ni suraba fawda karigi damakta Manipur gi lengang na amadi center lengang na tumin leibano habido khanthamina si Housing Manipur gi lenga si leibagi kanaba amadi mangjaba habido miyam no wakhal tamina si Asukuram matamasida manglam chata thokiba achoba thodok wathok kayada thodang lokhrabasung ngasidi lamdamasida CSO singkada leikrabage haibo khidre hauji oriba Manipur gi film asida Manipur gi maite sina president rule lakpada aikhoi kide haibasi utpagi mathau tai president rule laklabasu aikhoi chapchaba thongna lingjel uthoktuna Manipur kanminaba mathau tai president rule bu aikhoina kibagi mathau tadi thongna fana thengnamin asi lenga asi leibana hena aikhoi gi thongna hanthanaba macha uhele haina su TS Brindana mian phonokhi Sinama thamoina pienba thabak amatta makoi amani makoi gi mihunna thogla aga aikoi gi mangda sangjari bana thamsida sarkar sina sigi thabak se taw agadi aikoi si pele yare sarkar se sume mating thogle haba thabak amda ubi raba 60 ga 7 days sida ude Makoina aikoi pena ba wahai ngata thamakiba laibraba laite adu daragadi cooking ni tarasi makoi gi prajaga miyam punna satminai mo san khongpham ba toina lepminai Manipur gi government aikoi ga samanana lepinabra lepinadabra lepinade adu di moi maron su thokidre mana su pangre mami su tangre Mio lising kaya nasaru adana panokhi mifam aduda social activist Brinda Thongjam sanalaibak pauchigi editor Hemanta Kumar ningombam singba masak naibak mio kaya na resource person nasaru yaki Maitai singda landa nabagi dama kuki singna saba bangkar ngakpa kuki khulai paiba mioi amana nongmai kapthorakpagi thodokta mafam adubu ngak senduna leiba atopa kuki khulai paiba amada nongmai maruna panbadagi soktuna leimakhongda leiba army gi military hospital da laikanakre haire hairiba thodo sing arang numidang pung 11 makhairom taba matamda leimakhong singmang amadi kanto maning saban gi lonaba mafam amada kuki singna saba delta company gi bangkar amada thokhibani haire
Soklaba miyoy adugi mamayda nongmay maru ama pali mahak khudakta lay mapongda layba army gi military hospital da laykanaki adum oinamak soklaba miyoy adugi maming mathadi chapchana khangba ngamje Mami TV na Assam Rifles tagi phangba pawgi matung inadi ngarangi thodok aduda soklaba kuki ne haiba ama yauna hawzik lay mapongda layba army gi military hospital da asokpa kuki mari laykanari hairi Pawbaktau ikai awang laikai da kuki khulai paiba singna kapsilakiba pokhai driba bom ama inkholda taduna lairambadagi ngaseyuk Manipur police ke bom expert ke kangbuna asoyangam yaudana pokhai henkre hiram asigi matangda paudam ama Suarsanpur district tainaba Bishnupur district ki kumbi kendagi manung sanba Pawbaktau ikai awang laikai da kuki khulai paiba singna kapsilakiba pokhai hawdra bom ama inkholda taduna lairambadagi ngaseyuk Manipur police ke bom expert ki kangbuna asoyangam yaudana pokhai henkre Pawasna hai ngase yu pungtur kabini purom ta matamda asoi ngam yaudna pokhai han khaba bom adu laikai adu leiba longjam rajita kobi dupi amagi ingkholda ta adu leiram khibani hairi ngarang numidang longjam rajita na laikai adu hangdu leiriba elip kem ta leiriba mioi singna sanaba insang thongnaba ingkhol adu da mana masing sing hek pasang lu matamda bom adu thengnar khibani hairi khudokta police ta paw piro matum expert ki kamulaktuna yengsin ki adu moinama ngarang numidangi matam oibana maram oiraga bom adu pokhai hanbada khudong saroi haina ngarang ahing chupa pham adu da kanaguma mioi amata sanghandana karma chasin thorang lokharaba matung ngaseyu bom adu pokhai hanchibani hairi Pom Purki Nupi Amamadi Nupa Anina Bolero Amada Puduna Lakpa Yungi Poche Miam na Sek Taukre Tungda Wakal Taminaraba Matung Polam Singadu Galoina Namio Singadu Tek Takai Dana Tadokre Hairiba Tawol Sing Ase Ayok Pung Tararom Taba Matamda Lamsang Police Station gi Manung Chana Laiba Lairen Kanbida Thokibani Pawasena Hai Hauzik Lamdam Asida Thokliba Irang Asiga Mari Lainana Lakpada Lairen Kabi Phayeng Amadi Haibom Pokpi gi miyam nam lambida lakpa gari sing sek tawbagi thabak sa tharingaida mioi ahum adu bolero DI amada poche sing puduna lakpa gi miyam na gari adu bu khamduna sek tawkibani haidi polam sing adu galoina na lakiba athem komna phongdorakibada Irang asina maram oiraga karam thadoi da leiba nungai tuduna siru tamna lakpada leiren kabi phayeng amadi haibom pokpi miyam na sek tawraba matungda tek takaidana thadokpi bani haina phongdoki Thaudok Thokfam dagi RDC Club Secretary General Mohena Fongdoki Bada Hairiba Polam Singh Adu Mahindra Bolero registration number AA01C5426 ta yamnaba Polam Singh Adu Puduna Lakpada RDC Club Amadi Maira Paibi Lup Lairen Kabi Loinana Haibong Pokpi Club Amasung Nupi Samas Association Haibong Pokpi ki Kangbuna Sek Tawbada Pom Singh na Purakpa Yungi Polam Singh Oirambana Tungda Wakal Taminaraba Matung Thadokibani Hairi Sisi aku village ngai ba volunteers na singna bodagi aku ina gari emat cek tok jago tamda yang no potam mayama yawi rame maduda aku ina cek tok tamda karam thadoi degi nang lupa o mama yaurame adumat sidai da aku mateng pangbiba ebong bumbi youth club amadi yang gabi kisna usumaya babi mayam punjelaga Pemang pusat cek temu temu kanti yang berkenaan masalah masalah family sing, ada di karam kadoi, amadi apa di ciru dah, ugodo ugo ena tapi raya dengan ciru di senau sing tu, ada yang senau sing tu orang masalah dah RDC club di macam ini kita boleh hitung club di mana ini sing sebenarnya. Irang sida egi club dah kara egi dah bagi ciru dah. Ay karapatang ay dengay kita bata abay nagpulak na ay hindi ay hibot kay maya kumay na ipupupi direct kabi maning manang na hiyeng sina mega pabi mayam kalak mayam na asus akan na ito na kari so ilaw na ako lungay ng kadok pirin Manipur da thokliba tangdu laita budaba fibam asina maram oiraga mayum makai mai thadok pikibadagi lanjena duna tongan ba mafam singda hangliba relief camp singda changjapam tawduna lairiba sing mahausagi punsida hanjilapa ngamnaba Manipur lengake
Chief Minister Nongthombam Biren gi lamjeng makhada Thobal amasung Kakching district ki oina ahanbagi oina 44 YTB local da yum chani sabagi thabak haukhre. Imphal ki Thangal Kaithel da leiba MS Variety Trust Company kauba amana work agency oiduna saba hauriba yum singi phibam ngasi Kakching ASG MLA Mayang Lambam Rameshona hakthengna satuna yengsenkhre. Hongchat aduda DC Thobal A Subas DC Kakching Somorji Salam SP Kakching TS Bikramjit amasung SP Thobal Sasindanda soibam su saruk yakip yengsen khongchat aduda MLA Rameshona Pongdolakpada Manipur da thokliba laibak thiba irang asina maram oiraga miyoi kaya lanjena duna mafam kaya da hangliba relief camp sing da sangjafam lauduna leire asigumlaba miyoi kaya asi lainabagi damak Manipur laingakna paikhatpa thabak thaurangi manung channa lanjena rakhrabe singi yum sabagi thabak ase paikhatpa haure lanjena rakhrabe sing laifam piba hauragani Thobal amadi Kakching district ki oina prefabricated oina sagadaba yum asi ahanbagi oina yum chani saba haure numit tara mangani dagi kunni fawbada saba roisinduna leibe yanabagi thabak sing laukhatpa haure mafam asida mathau taba electricity amasung water supply gi oina su thabak sing laukhatnaba CM gatana duna athubada thabak oina onthoknaba hotnari Kakching amasung Thobal district ki oina apunba yum Satruk Yankhaidagi Satret Rom Mathau Tabani Adubu Ahanbagi Oina Yum Chani Asi Hek Saba Loibaga Yum Chani Amaso Athubada Mafam Asi Maktada Sagani Mafam Asi Yamna Mafam Saba Amasung Laibada Yamna Khudung Sagadaba Mafam Ama Oibana Laingakna Khalaga Mafam Asida Yum Sing Asi Sabani Yum Sing Asi Hek Saba Loibaga Lanjena Rakraba Sing Mafam Asida Tangdu Laitana Laihanduna Mahausagi Punsida Hanjilakpa Ngamnabaso Laingakna Hotnari Haina So Phongdoki Manipur की हौजिक लेरिबा क्राइसिस सिदा यामना वाजरबा रिलीफ कैम्प दा लेरिबा अखोगी मयुम थादो मगा लाबा मयाम सिगी लेफम सिननबगी अथुबा मतमदा अखोई प्रीफेब दा युम मसी सारगा मसीदा मतिक साबा वाटर सप्लाई अमदी मईगी अमदी स्कूल चटपदा खुदोंग चाबा लोइना पिननबा लेरिबा रिलीफ कैम्प की प्रजा सिंदा अवाबा नंगनबा अखोई सिनजबनी हाइरिबा मफम असिदा हौजिक नुमित तरानी की मनुंगदा हाइरिबा मसिगी टेम्पररी कोई हाउसिंग कॉम्प्लेक्स असी लोइसिननबा कोई कन्न होनरी अदुगा हाइरिबा मफम असी लोइसिलकपा मतमदा मफम असिदा लैगदोरिबा कोई इमाई बेन सिंह सिलिनाउ सिंह अतै अतोपा कंस्टिट्युएंसी सेरोक सुगनु अमदी नापत अमदी अतोपा मफम सिंगदगी लाइबा सिंगसी कोई नॉर्मल लाइफ अमा हिंगबा ngamnabagidamata asi Aroibada Maroiba Pang Omahna. Masagi Chahi Mariku Mangarum Suraba Ahlama Laikai Gimangda Masamatom Tamay Thadana Sujate. Wakat mifam chathakibaga loinana Prime Minister Union Home Minister Amadi Assam Rifles ke mitang sing mai thakse. Bangtor ngakba kuki kutlay parda miyoy amana kathurak pada nung may maruna paan bada atopa kuki amasok tunalay mapungi military hospital da lekan nakre. Gari amada poche sing puduna lakpa kuam puru ki miyoy ahum club amadi mayra paibi sing na tek takay dana khadokre. Haubal amasung Kakching district ki ahan bigoyna 44 YTB local da yum chani sabagi thabak hongkre. Kuki kutlay paibe sing na nong may chingdol da fa na bohot na lamba mori da layba Manipur Police Commando gi personnel ani sining kita hinhaure. State asida President rule lak na baso ay koy gi chapsaba thongna lingjin uthok na Manipur kanmin na ba mathau tai hai na TS Brindana high court.
Pawbaksau ikai awang laikai da kuki khutlai paiba singna kapsil lakiba pokhai jiba bom ama expert ki kangbuna soyangam yaudana pokhai hankre. Matang SDM Mami TV News lo sendiri yang biru sang bot thagat cari.